Manipur yauna North East states singda Hindi loan bu compulsory oina tamhalagani haina central government na lauktokiba warep ado yaningdaba phungdoktuna miyam yoiba signature campaign ama Federation Students Organization Kanglaipak Fisok na ngasidagi hawkre signature campaign asigi saruk oina lamdam asida leiriba miyoi lising yankai henbana saruk yagani haina organization asigi maikaidagi thamlakli DM Science Campus ta hodokiba campaign adugi saruk oina university asigi mahairoi kayagi signature laukhe campaign aduga mari rena Fisok Education and Library Secretary Nangmai Rakpam Rikesh Mangangna Fisokna hawkiba April 13 da hiram asigi matangda miyamgi oiba mifam pangthoktuna amadi warip kaya lauduna lengakta pisinba laikre Hindi lonbu North East State pumbada Chanagadabani haina lauthokiba center gi firep asigi matangda Manipur lengaki kari firep lei haibadu miyamda lauthokpiu Manipuri lol asi classical language ama oina lauthokpa yarabasu lengak asina laufom thokpa amadi tafom thokpa thodang amata paikhat pidri asigumba film asida aikoina aikogi lol kananaba furup kananabagi changsiliba khongjang asida punna saruk yaminasi haina appeal tawrakli Signature campaign asi DM College of Science ki campus tagi hawdokjabani ngasidagi hawraga atop college institution sing amadi Manipur ge tongan mafam sing da chatuna yaningde haibagi akhoi miyoi lising yankhai muk hen bagi pandam thamjaraga akhoi khodiek logjagani hariba yaningde haibagi khodiek asi akhoi na Indian government da thajaraga notice ta class 10 fawa Hindi compulsory ohengani haibado yaningde haibadu utkani amadi masi khaktana tana asi tawra fawbada Manipur state government na makhoi gi tangdang wa ama khanghan biraktriba makhai akhoi makha taba thabok thorom kaya ama notice ta Hindi class 10 fawa compulsory ohengani haibase yaningde bagi thabok thorom kaya ama fesok na packet charakani